HSLC exam cancel tawbinaba haijkhre. Board of Secondary Education Manipur na lawba High School Living Certificate Examination 2021 cancel tawbinabagidamag All Manipur Recognized Private School Welfare Association ge maikaidage Manipur gi Chief Minister N Birenda memorandum pisinkhre. Ngasi association asigi secretary W Surjit na sahi tawduna Manipur gi Chief Minister da pisinkiba memorandum aduda pallibadi COVID-19 gi laichad nongmagi akiba phangna hengalakle. Hauji class 10 gi exam thanabagi thorang tawriba mahiroi khudingmak COVID-19 gi hanba amade ani suba webna saitheng piraba mahiroi ngaktane. Makoi gi syllabus adu suknatagi tha ani dage ahum phauba khaktada loisilibane. Asigumba tanpham asida High School Living Certificate Examination pangthokpa asi maram charoi. HSLC Examination 2021 ase subject khudingmakki full mark loina na pandemic loidaga normal laklaba matamda pangthoknabagi warep adu amuktang khanabiyu. Masina mahiroi singda chamamnaba ama mayoknaragane maram aduna HSLC exam 2021 ase cancel tawbiro haikhe. WB HSEB na class 9 dagi 11 gi mahiroi pumba mathang class ta thagatlagane. Class 12 ki nalep khiba matungina exam thana bahai khre. West Bengal lengang na irai numita state adugi class 11 ge board exam cancel tauna ba amadi school khudingmak na class 9 dagi 11 gi mahiroi sing mathangi class ta kahan na ba lauthokre. West Bengal Higher Secondary Education Board WB HSEB nasu adum namak warep laukhre. Adum oinamak lengang na class 12 ke board exam adude lep khiba matungina makhoi ge school campus ta pangthoknaba amasung atopa examination center singda pangthoktanaba wafam su makhatana thamlagle exam sing adu ayuk pung 12 dage nungthil pung 3:35 faubada masa gi school da pangthokadabani su palle. Warebasi mamang thage kunthra da laukhibane sairaksida corona laichat asina maram oidaga Mamata Banerjee na lusingba state adugi lengak na state aduda shopping mall sing, beauty parlor sing, restaurant sing, bar sing, sport complex sing, gym sing, spa sing amade swimming pool sing makhataba yathang ama pidriba phawbagi oina pumthing thingjan khre. Ima ibel sing pot yonaba thingi haiduna police ta sai pairaga koitan tana khre. COVID-19 laichat asidagi ngakthoknana ba honari cherak asida Manipur gi tongan ba maphamda angak pathokdok kaya toina thorakle. Angak pathokdok sing asigi manungchan na COVID-19 laichatagi ngakthoknana ba containment zone laukthokuna miyam punba kaithel phamba dukan thong hangbana chingba loinana miyam sathok chasin tawbagi marak asida nongmagi chara tanjariba ima ibel singbo kaithel phamba thingi haibagi damakta law and order ngakpada achoba thodang loriba police personnel singda ima ibel kharana chai paiduna koitan tana khre. Angak pathokdok ase ngarang nungthil pung ahum lom taba matamda wangoi police ki manungsa na laiba samuro kaithel da thokibane kaithel adu da hal oiraba ima kharana mana masing yonaba popham phamna bohonarakpada police personnel singna phamba yaroi haina athingba pikhi. Maduda potham phambe ahal oirabi ima ani na saisang ama pairaduna police personnel aduda phugadabagi koitan tanakhe. Maduda police personnel sing adusu ima ibel sing adubu ikai khumnaba uttuna koisen senduna khangkhe hairiba thokdok asigi video footage adu social media da sandorakpadagi viral oikhe. Maduna COVID-19 laichat asi thengnana bahonari ngai cherak asida nongmagi puksak tana bahonabada ima ibel sing amade sinmi kayana thengnariba awaba kayage thokdok asina angak pathokdok amasu oihalakle. COVID na sihan kraba mayam urubada doctor ama mathanta sijakre. Delhi da laiba private hospital amagi resident doctor oina laiba sahi kuntraga manga suraba Dr. Vivek Rai masa mathanta sijakre. Thokdok asi Rai masana hospital adu da tha amaromge mamangdage COVID care gi ICU da duty tawduna lairakibani haire. Doctor asina mathok tawba horakpadage ngasi fawbada critical oiba anaba mayam thengnaba aduga nongmada leptana siriba asiba mayam adu urubada depression laibadage masagi kada laiba fan amada thori yanduna sijakhibani haina former Indian Medical Association IMA ge Chief Dr. Ravi Wankhetkar na tweet tawduna phongdorkhibane.
मिसी असि की मतंग दा IMA गे प्रेसिडेंट ना ट्वीट अमदा shortage of basic healthcare facilities, bad science, bad politics and bad governance mayam asina manage taubada warakpadagi emotional strain leiramgani haina mahakna makata na phongdokhibane. Germany da lockdown gi mayokta miyam horakre. Nongmagi naba hengalakliba COVID ki saitheng ki raduna leivak ki miyambu kannanaba lockdown lauthoknariba asibu Germany da de miyoi kaya marumna yaningdaba utuna leivak adugi mafam kaya dage irang horakre. Germany ge haukiba pung kun mari gi manungda miyoi lising kun mari ga chatret kuntra ga taruk anauba anaba thengnakhibani aduga miyoi chani ga hompu mari na sikhibani. Hauzik phawbada sikhiba masing ase lising marifuni thoiga samnga nifu mari ne. Yaning de haiduna chatliba khongchat aduda police singna mafam kaya da ngaktuna leikhi amadi makoina thajadaba lockdown na solution nate haibasini. Adum oinamak internal minister na leivak asige masagi oiba lo leijabana micham miyam gi punsi kananaba lockdown asi tangai fadavani haina phongdoktuna appeal tawkhe. Drug puduna lakpa police ama IRB ama suspend tawkhre. Ngarang nungthil pung ahumlom tabada drug puduna lakpa police ama IRB ama thabaktagi suspend tawkhre. Masigi matangda Imphal East ke SP H Jogesandra na mahaki office ta paumi singa unaduna phongdokhibada drug ka konana faraba police adu namairakpam likma ba maitai chahi kuntra apokpa en ingo chauba basikhong mamang leikai dagi ne mahak porompat police ki personnel ne atopa aduna taret suba IRB ki personnel ne mainam raju chahi kuntra ga taruk apokpa chauba singjamai makha khongnang phaidek pi dagi ne makhoi ani dagi heroin gram powder nipan amasung taret phagat le drug sing asi kadai dagi laurkhibano hangbada kiamgai muslim da leiba MD Abdul Hakim Elais Khalif amadi MD Salam ani dagi laurkhibani haiba khangba ngamle. Miyoi ani asidagi su heroin gram taret amadi tara phagat le drug yonbagi senpham lupa lising kun taret su phangle. SP na makha takhibada police amasung IRB personnel ani ase nungthil kiamgai kha nganba macha ibungo lai khurumpham manaktagi laikai miyamna pharaba matung irilbung police ta sinarakhibane. Manipur State COVID-19 update ta haukiba pung kun mari da state asida anauba miyoi chani ga yankai taru COVID-19 positive oire amade miyoi marifuna laiset asidagi faduna discharge tawkhre amade miyoi mangana laiset asiga mari leinana laikhidre. Hauzik phawbuda state asida apunba confirm case masing lising kuntra mathoiga chamaga hompu mathoi sukhre. Laiset asidagi faduna discharge tawkhraba apunba masing na lising kunmapan samapan kulhumdoine. Amade laiset asigi hauji active case oina leidiba masingna lising amaga chanipan kulhumdoine. Laiset asiga mari leinana laikhidaba state asigi apunba masingna samri ga 35 yaukhre. Loinana laiset asigi recovery rate chada maudra humdoi dasmik sino mari ne.